Ahanbada maruoiba pau IRB laubagi fall haidoktabagi mayokta luwangsamamda laiba Chief Minister gi yumda thomjinduna kholaw lausinkre police ka muknakre. India gi tara mga suba President Mikhal gi bot masing thiba gi thabak chathari Draupadi Murmu na ahanba tribal nupi President oiraba yana lairi. Haukiba chahida thokiba oting mihata chena bani haiba army kuntra gi mathakta case tathaba lephan naba Supreme Court na khangankre. Amadi haukiba pung kunmari asida nauna COVID-19 positive oiba miyoi listing kunmathoi chawngaga humfu taruk thengnakhre miyoi nifu mangana laikhidre. Kuramzari Nungthilgi PONYTV Manipuri pau meeting tabiri bapuna pulaki takhelambam na taramna okchari hauzik pau sandona pijari. All Manipur 10 and 11 IRB Biba boys completed candidate ki miyoi sing na ngasi Imphal East ki manung chanba luwang sambam da laiba Manipur gi Chief Minister gi yumda thomjinduna makhoi gi result haidokpiro haiduna kholaw lausin kre candidate sing aduna June gone promise gone haina thaba banner paiduna CM gi yum tamna laki makhoi na ngasi hayeng haiba matam thadana khudakta result haidokpiro haina taksin khi Haikiba wangak taba Manipur gi CM ni IRB result haidu chahi mari faraba IRB haidu wasak ngakpa ngamdaba CM pham thadu haina kholaw kya lauki CM gi yum mamangda lairamba security singna khoisaw naraba candidate sing adubu thattuna thamki amadi muknaki tungda haingang police ki OC Pathauna luchingba ahenba police laktuna khongjang sangsiliba singbu chaina kanthaduna tangkhai ki khongjang aduda saruk yaba thaumi ahum phagatuna puki I love you. India gi tara manga suba President kanana oigani haiba ngasi khangba ngamlagani tha asigi tang tara nipanda pangthokiba India gi tara manga suba President Mikhal adugi vote masing asi New Delhi da laiba Parliament House da thiba hokre panba yabadi National Democratic Alliance NDA gi candidate Draupadi Murmu President Mikhal da mai pakani haibagi khudam kaya phangkiba laikhrabani karigumba Draupadi Murmu na Mikhal asida mai paklakpa tarabadi India gi ahanba tribal nupina President oigadawribani Election Commission na phongdorakpada MP Chatreka Humputara Mathoi amasung MLA lising mariga kunmanga laibagi manungda elector lising maris subna Chatreka marifutara tarukna bot thadakibani loina na Mikhal asida mai paklakpa aduna lakliba July gi tang kunmanga da President gi wasak lawgani hairi Government of India gi Health Ministry gi meeting makhada numit hufutara manga gi chupna chahi tara nipan gi mathakta leiba miyoi singda COVID-19 booster dose lemna
Kapthokpagi Thabak Moregi Primary Health Center dasu pangthokli COVID-19 gi second dose kapthokraba miyamna Primary Health Center More PHC da booster dose asi kapthokpalakpa matamda second dose kapkhibagi certificate amadi phone number purakna basu khangalakni khudongchaba asi supnagi leibakpokpa amadi sangolsen numit khaktada office hour da fangani hairi PHC More na konba mafamsingda leibiriba miyamna khudongchaba asi lobinaba medical officer PHC More na khangalakli COVID-19 gi Mari suba wave lakpaga iroinana More da laibiriba miyamna su yariba makai isa na chekshin thorang lokhatpina basu More PHC gi medical officer Dr. Thauchom Priyobata na appeal tawrakli Manipur Health Department gi miyang makhada Primary Health Center Morena sidagi hawada India pumula satharakpa COVID vaccination gi booster dose kapa akhi PHC Morena su buksare haiba kuchaba si PHC Morena ko mafamda tagriba pradasina maruena sahi kampani na bakti second dose kapi graba pradasina kuchaba si logina naba logina haisiri vaccination kapa lakuma tamda pradasina second dose kapi bagi certificate also naba haisiri vaccination kapa gi numitsinga Tuesday and Thursday oini ko working hours ka kapira naba pradasina haisiri aduga chinyaba mana COVID tagi ngapung naba ekoina kutsate na handiba yanti mamukhamda chappa matanda ma ekoi nokiba yai makai yanti mamukhamda gi lamna lejiba haiba COVID tagi ngapung naba kalung singa sisu ngang ko naba pradasina hana Mayai kaba chinjaki mayokta changsinba khongjangi saruk ama oina ngarang numidang pung 3 ka minute kuncharom tarakpada Kanchipurdagi singzamai fawba maira khongchat ama chatkhre maira khongchat adu poirei leimarol All Manipur United Club Organization amuko All Manipur Women Voluntary Association AMAWOVA Manipur Student Federation MSF ki liching makhada amadi singzamai tu lilong maira paibi apunbalub SLIMPAL Amadi Singzamai to Lilong United Club Organization SLUCO Ani na sinduna pangthokibani khongchat adugi saruk ama oina Kanchipurdagi Singzamai fawbagi manungda leiba mafam singda mayai kaba potlam sing yolamba amadi chaba khudaktagi athingba thamkhre amadi iramdam asida leiriba inkhalakliba naha singbu masa mau fana leiba tingjang kaijang daba khunai ama purakpada miyamna su saruk yabina ba apel tauki khongjang adu Manipur gi tongan ba mafam sing dasu makhatana sathakigani hairi ngarangi maira khongchat aduda nisagi haurakfam thingu laikai da nisha saba yonba thinglasi amasung nisha lalonba sing faduna chairak pigadabani nisagi lanfam dagi khunai asi kalhaurasi haiba kholau kya lauki Community-led converges toward enhancing entitlement accessibility haiba hiramda ngarang village poverty reduction plan BPRP achievement mela ama Manipur State Livelihood Mission amadi PRICVO coverage project ki makhada Moirang Kampu Gram Panchayat Chingkhaihunba BLF Sinthalema BLF Kanglai Kanba BLF amadi Moirang Kampu Union Club na sinduna Moirang Kampu Gram Panchayat ki community hall pangthokre Tharam aduda Hangang Community Development Block ki junior BDO KHS Tommy Moirang Kampu Gram Panchayat ki Pradhan L Rameswar amadi tongan ba department gi lakpa mihut sing amadi BLF ki mihut sing na saruk yaki Tharanga mari leinana junior BDO KHS Tomina Fongdokibada BPRP Mela Asi Gram Panchayat Asigi Manungda Lairiba BLF Sing Self-Help Groups Singbu Mapangan Kangkhan Hanaba Amadi Makhoigi Marketing gi Platform Piba Oina Pangthokpani Infal East District Lairiba Tongan ba Department Sing da Chattuna Tanagadaba Certificate Scheme Amadi Document Sing Adusu Mela Asida Department Sing na Punna Laklaga Chief Minister na Haudokiba Go to Village Program gi Mawongda doorstep delivery oina sinbani mela asida department sting na mating pangbiduna saruk yabiba amadi haksel gi card ana layeng bagi khudong chaba sing labor card all age pension yauna tongan ba khudong chaba sing PB bagi damak mela adubu siliba sing dasu thagatpa phongdoki thorongi manung channa covid vaccine su kapthoke
COVID ki khudong chaba lauraga potchai mamal tangna yonbiganu loinana lenga ki SOP su ngakna chatpiu haina the Protection and Preservation Committee Manipur gi convener publicity Laikhuram Jayantana khudek piduna thadorpa cherol amana phongdorakli Manipur da nauna sandorakli ba COVID-19 asida lengakna Anaba adugi district khaktamak lauthokpiba laikai amadi chap chaba maming matha lauthoktabana miyoi amadagi amada laina asi sandorakpa hengani loinana lamdam asigi kaithel singda pulliba miyoi sing marks uptaba SOP ngaktabana ayambani laina asigi yengduna miyoi kayana potchai pulap laisinbada laloliba miyoi singna launingba mamal lauba asisu lengaki maikaidagi athuba matamda yengsinhaningi haina cherol asina makhatari PPCM nasu hanadagi hauna yengsilakpa kaithel singda potchai gi mamal amadi COVID SOP ngaktaba singsu makhatana yengsilagani masida lengaki mari leinaba singna mateng pangbinaba haijari loinana miyam nasu mateng pangbinaba haijarakli Paugi Marathana aten break ama lauminasi. Amadi subscribe to below. Loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu. Hena mai pakpa channel ama oinabagi dama PONYTV ki contact number 9362511104 da contact to below. Makha da pijariba contact number natraga email asida Miyamna suggestion pibirak na bahajari. Miyam is suggestion bu khawramna ngaijari. Break ki matungda taramna oktari makhataba pau pizari. Haukiba chahigi December marida thokiba oting mihata chena bani haiba army kuntragi mathakta case sathaba lephanaba Supreme Court na khangankre Nagaland gi Mon district ta thokiba miyoi tarahumdoi hatkibagi thodokta chena bani haiba kunmathoi para special forces ki lanmi kuntragi mathakta Nagaland police na FIR chanduna case ama laukhataba matung Charge sheet fauba pikhat khrabani Nagaland government na semkiba special investigation team na thodok adugi matangda thizilaba matung major oiba ama yauna army kuntra aduna standard operation procedure sing inkide haina charge sheet aduda panki adubu thodok aduda yauba army officer amagi nupina Supreme Court ta che tharaktuna FIR SIT gi recommendation amadi National Human Rights Commission gi complaint sing adu kakthat pinaba haijarakibani matung haijar ngakpigani haijarakibagi matung inna Supreme Court ta yathang asi pikibani Assam hauzik thokliba ising ichau gi fibam khara fagal agle hairi ichau asina sokhalaba migi masing lising tarataru Makai rom tamak ngaisilakle adubu Kasar district ta miyoi ama laikhidabaga loinana ichau asida laikhidaba migi masing chamaga marifu tarataret yaure Assam State Disaster Management Authority gi matung inna imai pana chelamba turel singi ichel hantharakle hairi hauziki oina Assam gi district manga gi revenue circle taruki Khungang Yankhai Taret Ichau Asigi Saitheng Phangli District Sing Adudi Kasar Dima Hasau Morigan Tamulpu Amadi Tinsukiani Relief Camp Tarani Panda Hauzik Miyoi Lising Amaga Chawaga Kuntra Manga Changza Famlauduna Lady Dahing Express Haragasu Khangnabi Hima Das July Kunipan dagi August Nipan Fauba England gi Birmingham da Pangthoka Dauriba Kunitoi Suba Commonwealth Games Lising Ani Kunitoi gi meter Chani gi Lamjen gi Damak qualify oire Hima Das Assam gi Nangon District ki Dahing dagini IAF World Under 20 Championship ki tag events ta gold medal phangkibi ahanba India masani Union Health Ministry gi data gi matung ina India da haukiba pung kunmari asida nauna COVID-19 positive oiba miyoi lising kunmathoi chawaga humfu taruk thengnakre
Lising tara nipan supna chaniga marifu tara marina laina asidagi fagatki amadi miyoi nimfu mangana laikidre masiga tharaga hauzik fawda laikchet asina maram oiraga laikidaba migi masing punna lak manga lising kun manga supna chanipanga marifu tara Oikibaga loinana hauzi India da COVID na naduna laiba migi masingna lak amaga lising nimfunipan oiri positivity rate na chada mari dasmik ani mga oiki amasung fagatpagi chang na chada marifutara nipan dasmik mari taruk oiki Health Ministry gi matung ina hauzik fawbada laina asidagi ngakthoknaba laibak asigi oina crore chani hena COVID vaccine pithakre hairi Loisilakpada maru oiba pau amuhanna pizari IRB lobagi fall haidok tabagi mayok taluang samam dalaiba Chief Minister gi yumda thomjinduna kholaw lausinkre police ka muknakre India gi tara mga suba President Mikhal gi board masing thiba gi thabak chathari Draupadi Murmu na ahanba tribal nupi President oiraba yana lady Hauki bachahi da thoki ba oting mi hata chena bani haiba army kuntra gi mathakta case sathaba lephan naba Supreme Court na khangan khare Amadi hauki ba pungkun mari asida nauna COVID-19 positive oiba miyoi lising kun mathoi changa ga humfutaruk thengna khre miyoi nimfu mangana laikhidre Matang sida PONYTV Manipuri Pau loisinjare meeting tabiriba punamapu amuhanna khurumjari